Imphal East District ki yauna mafam ayamba Echaoda Meeoi na re mafam ani di Imphal turen kaire yum tara sian thakre rescue tawkre haukiba numit khani ase nonglep tana tabana maram orga Imphal gi mafam ayamba Echaoda Meeoi na re maru in Imphal East ki khurai haikru makhong de Imphal turel kaiba gi yum tara hena sian thakre yum kaya amana ising manung de laikre haingang kendra gi manung san ba haingang mayai lekai mapada put chama rom sangna Imphal turen torpan kaiba gi mafam kaya su ising thumjin khre Imphal turel kaiba gi khurai haikru makhong de gi angang ani ising de gi iraina sian thakiba do asoy angam yaudana rescue to bangam khre nonglep tana taba asina maram orga Imphal turen gi tongan mafam sing isau pathorak padagi Imphal East ki mafam ayamba ising thumle Imphal turel asi high flood level gi mathakta seli ising isau hengalakpana maram orga ithai beres ki gate mari makhang dokre nambul turen gi phibam di thoina arubu oidri sanapati district ki nongka hena tabana maram orga Imphal turen gi imai asi ka hena wangkhalakpadagi ngarang ahing dagi Imphal turen gi imai asi high flood level gi mathakta seli khurai kendra gi manung sanba khurai haikru makhong mapade Imphal turen gi lawnum ban ningkhai rakpadagi maikai adum gi isau gi phibam arubu phibam da leiri isau no sen thakarba yumsing adudi yauna ising thumjin khraba yumsing gi rescue operation gi thapuk yamna kana sathari isauna sen thakiba angang ani yauna mi hum rescue to khraba sing adudi konjingum sananu sahini phuni thoi mapuroi banong yai makhoi gi masanupi lengjen thoibi sahima pan amusung masanu pangam bani Imphal East ki new second maya de Imphal turen pathorapadi gi new second konum mamang andro parking palace compound AIR Imphal gi studio complex na sing mafam kaya ising thumjin khre AIR Imphal gi studio complex ising thumjin khibana maram orga program sandok pale khre adum oinam all India radio gi high power transfer dagi kangla senen amsung pungter makai gi paudi mausa gumlet bana sandorakni Imphal turen gi nakal ta leiriba lamlong telipati mapa nilkuthi khunghampat mantri lekai awang lekai mai lekai khuno khabam lai harapum na sing mafam kaya su Imphal turen gi mai pathorak padagi Echaoda Meeoi na re asan bigai da su torban ta turel gi ising iput phorok padagi ising thumjin ba hore basi khong mai mom lekai mapa turen khung du su leiba kin tharak pa thengnare Imphal turen paring gi singjamai sirom lekai mapa da ising pathokna maike adom de ising hanjila khre amarom de ithai beres ki imai ka hena wangkhalak padagi beres asina get mari mak hang dokre water resource department gi flood control cell legi ngasi upung apun phawda phangwa paw magi matung in Imphal turen gi imai ase hojik minu thong mapa da flood level warning gi mathakta seli nambul turen gi oina su turela si gi imai ase flood level da seli nambul turen da flood level gi mathakta seli Imphal East district ki manung sanna leiba iril turel mathakta saba dolai thabi beres ki 70 number 3 gi mathakta saruk khara kai ba hore beres asida leiba 70 taruk ki manung da amadi mapung phana hangdokle beres asigi 70 number 3 kai ki badu isau hingalakpana hojik phawdi semjin ba ngambagi phibam da leitri singkhatana leiba 70 sing adu su isau gi pressure na maram orga singkhatpada khudongsa da mayuk nari kaigumba nonglep tana surak labadi dolai thabi beres ki phibam ka hena lusilakpa yai hairi Imphal West ki oina su kalimai mandir mapa oina di singjamai khudong thini oi phibam da leiri range lampak hairga sukhang na kalimai mandir gi mayuk na leiri ba lampak ase sing thumjin khre nambul turen gi oina su imai leptana wangkhalak padagi samusang ukugi upstream de leiri mafam khadi khudong thiningai oire naurem thongki makha thangba saruk sing ising imai wangkhalak laba su thoidok numi painingai di oidre adobo sagolbal lom thangba site di Echaoda Meeoi naba hore Bijay Govinda leiba Sri Govinda ji temple ising thumjin khre Echaoda Meeoi na mafam sing maru ane khurai haikru makhongi area da aram bai tingkul lusing puren korongan bana lusing den rescue gi thabuk yamna kana sathari hauki pungkun mari ki manung da north east Echaoda Meeoi taruk sikre mai oirap kana saiwal aman nong taraba yai med department hauki pungkun mari sing manung da north east akan banung tabana maram orga Meeoi taruk sikre Assam gi district taruk te ising na thumjin tre Mizoram gi mafam kaya da landslide thokle Tripura amasung Arunachal Pradesh ta lakadur banumit kharni asigi manung da nong taraba yai adubu sangsat north east ki oina parp tawbadagi mayai oirap tawba sang phawba sayul ama nong taraba yai haina Indian Meteorological Department gi report amana hairi Assam State Disaster Management Authority gi maikai digi phungduk lebana hokiba pungkon mari asigi manung da Kamrup Metropolitan District manung da Echaoda Meeoi manga laikhidre Assam gi district taruk ta ising thumjin khiba asina maram orga Meeoi Lising tara gi mathakta Leifam Leitre laikhidraba sing adugi manung da Guwahati ki sidai oina leiba Bonda area da Meeoi ahum dingarang landslide na phumjin khibadagi laikhidabani Assam gi Kamrup Metropolitan Kamrup amasung Kasar area da hen Echaoda gi phibam mayuk nari Echaoda Meeoi na pasina maram orga tongan ba agency sing na rescue tawbagi thabuk sathari relief camp kaya amasu hangdokre Regional Meteorological Department gi report matung ina Sirang Baksa Barabeka
Darang amasung Udanguri area da high alert lauthokre Arunachal Pradesh amasung Meghalaya da akanba mongdo nongchubagi report lai Guwahati gi oina educational institution sing thonglon sinkre nong kana tabana maram oiraga flight service ta sauna akaiba mayok nahle Guwahati da 37 mm ki sangda nong tabana maram oiraga Guwahati city tangkhai amadi isingna thumjinkre isawasina maram oiraga state adugi chief minister Himanta Biswa Sarma na Kamrup amasung Kamrup metro district singda leiriba government employees sing college lip loba yaragani haina lauthokre nong kana tabana flight service ta akai pirakpadagi flight ayamba Kolkata gi netasi Subhash Chandra Bose airport Agartala gi Maharashtra Bir Bikram airport ta divert tokre Mizoram gi oiresu hok pung kun mari sigi manung da capital Aizawl da landslide na maram oiraga nupi ama lekhidre Aizawl gi mapam ayamba da landslide thoktuna internet district amasung national highway sing block tawsinkre NTP's 11 oiba su group sing loi sindraba fawba Manipur da Santi Purak loi athoba state as thokliba sahi ani helab kanglu pi irang asi NTP's 11 oiba su group sing asi loi sindraba fawba Santi Purak pangam loi haina Bharat Sarkar Ministry of Home Affairs ke official sing da mayek sing kangalam le haina kokomi convener Khuraijam athoba ngasi lampel da level lup asi office da pangthokiba pawim pham amada phongdokre mahakna makhata na haikiba da Ministry of Home Affairs ke official sing unakiba aduda Manipur thokliba irang asida horakpham de Bharat Sarkar amasung su group sing marak minamba agreement ama sign tawrakiba dagi thorakibani masi pumnamaki daita Bharat Sarkar na pugadabani masi pumnamang asi su group na thokanbani haibasi haubadagi hauna miyamna khangna duna lakrabani masimakna Kuki gi MLA amasung organization singna leiriba irang asi su group singa wari sanaraga loisenbiu haina phongdorakiba asina nahanmakai Bharat Sarkar na khanglamdrabasu hojikti khanglabani ne NTP's element oirba su group sing loisenaba thabuk paikhatpiu Kuki gi leiriba CSO sing asi makoi gi mouthpiece ama oibana makoina Santi puraknabagi waroisin purakpa ngamloi NTP's element sing asi gi maikaidagi de makoina taliba separate administration gi political demand atu phangdraba babu mitai hat par lepkiro haina leiribani maram aduna NTP's element sing asi loisinbagi thabuk aikhoida namsinba yaroi NTP's element sing asi Bharat Sarkar na talapi duna amasung kem saduna makhoibu ngaksenduna thamlibani maram aduna makhoi hana loisingadabani madu loisilaba matungda tampakdagi chenkraba Kuki Soo miyam sing makhoi jo hana gi mafamda mu hana laktuna nungsi chanana khunda laita hanawagi thabuk adude ekhoi tawge Bharat Sarkar yaudrobasu yai hena maru oiribadi NTP's element sing asi loisinbani haina handak Ministry of Home Affairs ka wari sananaba aduda mayek singna khangalam le haikri Lakadurba numit marini asigi Manipur gi mafam ayambada akhak arau yauba akanba nong tagani IMD Lakadurba numit marini asi Manipur gi mafam ayamba akhak arau goloina akanba nong taba yabagi phim leibana Indian Meteorological Department gi mekai de Manipur pumba red alert amasung yellow alert lauthokre hiram asigi matang da Ministry of Home Art Science के मखा दलेरिब Indian Meteorological Department की Meteorological Department इम्फाल लगी धादुरपो Special Weather Bulletin अमन हाइरबना हौखिबा पुंकुन मरी असिदा सेनापति दा नोंगसुबगी सांग असे 15.42 सेंटीमीटर ओइखि अदुगा खुलदना सेंटीमीटर 7.62 की सांग दा नोंग ताखि लाकदुरबा पुंकुन मरी असिगी मनुंग दा मणिपुर की संतन चुराचनपुर सेनापति तंगने पुंगदोंग अमसुंग खुल डिस्ट्रिक्ट ता लो फ्लाश फ्लड की खुदोंगचादा मायोगनारबा याय अमरोम दंग असिगी निमिट असिदा मणिपुर की मफम खुदिमक्ता इंडियन मेट्रोलॉजिकल डिपार्टमेंट की मैकैदगी रेड अलर्ट लाउथोकपगा लोइनना स्टेट असिगी लोइजिंग लोयादा कन्ना अमदी यामना कनबा मोंगदा सुबगी ओइथोकपा लै मसिगा लोइनना अखाक अराउ अमदी पुंगदा किलोमीटर 30 to 40 फावगी सांगदा यांगना नुंगसित सिटलाबा याय हयेंगदगी लाकदर जुन अहुम फावबा असि मणिपुरी पुंबदा इंडियन मेट्रोलॉजिकल डिपार्टमेंट की मैकैदगी येलो अलर्ट लाउथोकरे येलो अलर्ट असिगी मतुंग इन लमदम असिगी लोइजिंग लोयादा अकनबा नोंग सुरबा याय लोइनना नुंगसित सिटपगी सांग असि सुपुंगदा किलोमीटर 30 दगी 40 फावबा सिटलाबा याय अदुबो जुन मरी ददी स्टेट असिदा नोंग सुबगी वार्निंग अमत लैते हौजिक ओइबा फिल्म असिदा लैंडस्लाइड मड स्लाइड फ्लाश फ्लड उवा तुबा अमदी पावर लाइन तत्पना सिंग खुदोंसा फिल्म मायोगनाबगी फिल्म लै मरम अदुना मफम मतमगी ओइना मरी लेनेबो अथॉरिटी सिंग थोकपो एडवाइजरी सिंग मियाम ngakna satpadagi tangai faidaba lei haina IMD gi special bulletin asina makhatari Nauna Sarkar Samna BJP की MLA सिंह प्रेसिडेंट की वाता नखरे यूनियन होम सेक्रेटरी इम्फाल दा लाकदौरी स्टेट असिदा अथुबदा BJP ने लुसिंग पॉपुलर गवर्नमेंट अमले हनबगी मतंग दंगांग BJP की सीनियर लीडर ओइरिबा TS विश्वजित की रेसिडेंस दा MLA सिंह मिफम पांगथोखरब मतुंग असि मखाता न थंबल संगन दा BJP मणिपुर प्रदेश के प्रेसिडेंट सरदा याव मिफम पांगथोखरे मिफम असि स्टेट असिदा अथुबदा सरकार सेमबगा मरी लेनननी अमरमदा थासी कुंद ग्वाल्टा बिदा आर्मी ने बस्त मणिपुर थारग सत्प यारो हैना थिंग पीखिबा थौदोक अदुगा मरी लेनना स्टेट असिदा हौजिक ओइरिबा फिल्म सिंग असि येंगसिनबा यूनियन होम सेक्रेटरी गोबित मोहन इम्फाल दा लाकदौरी होम सेक्रेटरी असि खुंगसत मनंग सुरासनपुर अमसुंग कांगपोक बिदा सतुन मफम अदुगी सेक्रेटरीट का फिल्म अमसुंग रिहेबिलिटेशन के थबुक थोरम सिंग सु येंगसिनगनी हाइरि प्रेसना फंग पाउ सोर्समगी मतुंग ग्वाल्टा पि थौदोक मरी लेनना स्टेट असिदा हौजिक ओइरकलिबा सिक्योरिटी की फिल्म असि मरु ओइना मियाम अमसुंग सिविल सोसाइटी ऑर्गेनाइजेशन कयाना सिविल डिसओबीडियंस मूवमेंट की खुंजिंग सिंगसिलेबा असिगा मरी
loinana hayeng June ama natragana ani da Union Home Minister Govind Mohan asi Imphal da lakadabani masigi matung kangpokpi amasung Churachandpur da khongchat pangthokadabani hairi amaramda state asida popular government ama lingna batha asigi kungani pan da BJP gi MLA nipan yauna punna MLA tarana Manipur gi governor Ajoy Kumar Bala unuru matung asi BJP gi senior leader TS Biswajit ki residence sarkar semba mari lenina mifam pangthoki loina mifam adu gi bakhatara po ini ngasi thambal sangen da BJP gi MLA singna BJP Manipur Pradesh ki president Sardag unaduna makhatara mifam adu chathaki bani